Omay, am ta khong lang gito. Am ta khong umay lang gito. Naglam ta. Saga iga, hoy na hiboy di ba kasi. Maya nung na Pinoy sa dinang pa ni balaman. Maya ay ngasi je na ti de ko sa to ni ba khoi keno ga. Ko chim saga hai jum de lai ba lai ko nang lai ba do ma sa hai angi bod hap pa gi chakhan ba ma ki pa min ba ba sa khran ni ba. No gi ma sin ko la koi ge na hai ba lai ti. Ni ti chim saga ko mi na mi na sa na ko. Mayam ko ai nai tisar pasi cancel lo ai sa sa man ngi ngari su ko ni ne wala tha tra bu ma wai ngari do ko do cha cha mo bang wai to ani jin thong mo bang wai to ne a jin thong ba ko chen chaw cha ko we ko ka sin na sin ju gi ka ni si ga le re okay, sinju si choy ko ka so yin sisu. Sisu a. Kasidra kem cũng nó so yung ne. Memi lo sa. Oh. Memi so happen. Wow, how ni si di sinju se. Ai ta ni. Jadi bayang dulu kata yang lagi videos. Ini aku jaga. Emang adu bira. Wow. Kami begini sih. Liver ni ne. Semai mana ai cha di semai met pace am. Macam siapa ke? Ai se orang man ne se puri se ni lit leban. Jam orang ya si se. Penca. Lah. Mau na ba thong le ba. Mà phi ấy phi giao được quá. Lâu rồi. Phi bông chè. Phi chú rù vậy cái gì? Lâu nè. Lâu thế. Sao xe thấy chắc Anh có hàng là ngầu thâu ra đây Má em tôi để lâu rồi Các nè. con bị xe. Ngầu thâu là mà không ra mà phải đăng kia là mình anh muốn tàu là con nói. cái nồi Cái hình dạng nó thô như đó. cái gì mình phải utar đi này Oka sangai. không có phải để mình skin thế làm nan bên này mà mai thế làm đâu Lao thì sẽ lao về mà. Lâu thế. ako sabi ba sana da kada wa ka sanu thu Ai là ngang rồi thôi. Mà cái gì người anh hay mai được sao? Mà thì cái linh làm ba tinne ko thi ma Kan solo se ne be. Ako tu put. Mai ba ko hu da cái này mai ba thu nào. Cha hi si na. Nang na thong adi cha kan. thùng gì đi này á Thế là La ke ne na. Hai te na. Ai ki da kada ko Jen thong cha thau ke. ấy cái đó Chale chale chale. ấy đó thằng nó cái nó Ay ko tayo no asa po Ko le de. कौन है ये लोग कहां से आते हैं ये Tôi xin lỗi. Nó chọc lấy leo tra bỏ. cái thâu rồi cái gì làm mình còn tôi làm phải cái cái gì nó sai thì bây giờ tao mới mèn này mua hay dân bữa tôi tới nhỉ Nó không được rõ nữa chúng ta. thâu gì Đi ban nó không được. à nuôi nhà siêu cái bộ cái tôi hiểu thâu gì đây này Ai lấy đi tông đó. cái ta thâu cái bà thâu cái sao cái không làm phần cái này nè cần tôi đâu bằng mèn cái gì còn đâu hấp bầu du mèn đâu hấp hấp nuôi cái nhang phải gì biết Tenang. Tôi ghi Hawaii tông. cái Hawaii chả bro Masih Miramis. Ngang du. Nah ni cha di ngang cha re ko. Masih ada orang orang Indo ya. Buchunu. Makun cha. Makun cha dari phatte. Makun chao. Amuk mukbang tawgaina khale chicken chawagi dusu cancel loire mafam do video number yam chille du
ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅ ꯂꯣꯏꯗꯅ ꯄꯨꯡ 4 ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ NIT ꯆꯠꯇꯣꯏꯅꯦꯕ ꯀꯣꯏꯕ NIT ꯃꯅꯨꯡꯗꯣ ꯃꯃꯥ ꯍꯣꯏ ꯅꯤꯅꯦ ꯍꯣꯏꯗꯗꯤ ꯃꯥꯔꯀꯦꯠ ꯆꯠꯅꯤꯅ ꯍꯥꯏꯔꯤꯅꯦꯕ ꯃꯥꯔꯀꯦꯠ ꯆꯠꯅꯤꯅ ꯍꯥꯏꯅ ꯃꯣꯏ ꯈꯪꯉꯗꯤ ꯊꯥꯔꯣꯏꯕ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯣꯏ ꯆꯠꯂꯤ ꯑꯩꯈꯣꯏ ꯅꯪ ꯂꯩꯀꯥꯏꯗ ꯀꯣꯏ ꯂꯩꯔꯨ ꯅꯪ ꯂꯩꯀꯥꯏꯗ ꯀꯣꯏ ꯂꯩꯔꯨ ꯈꯪꯉꯕ ꯅꯪ ꯃꯣꯏ ꯂꯥꯛꯈꯤꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯈꯛꯇꯪ ꯆꯠꯂꯒ ꯁꯨꯝ ꯑꯩꯈꯣꯏ ꯃꯦꯟ ꯁꯣꯔꯣꯛ ꯆꯧꯔꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯆꯠꯇ꯭ꯔꯣꯕꯅꯤ ꯚꯥꯏꯅ ꯍꯥꯏꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯏꯔꯨꯁꯦ ꯍꯥꯏꯅ ꯑꯗꯩ ꯆꯦꯝꯆꯥꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯀꯣꯏꯁꯦ ꯍꯥꯏꯅ NIT ꯀꯣꯏꯁꯦ ꯍꯥꯏꯅ ꯑꯗꯨꯗꯤ NIT ꯀꯣꯏꯁꯦ ꯍꯥꯏꯅ ꯑꯩꯁꯨ ꯍꯥꯏꯔꯦꯀꯣ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯣꯏꯗ ꯊꯝꯕ ꯋꯥ ꯂꯧꯗꯦ ꯑꯗꯨꯗꯤ ꯍꯥꯏꯅꯤ ꯅꯪ ꯂꯣꯀꯦꯜꯁꯤꯅ NIT ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯆꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯌꯦꯡ ꯀꯣꯏꯔꯨꯁꯦꯕ ꯊꯤꯔꯁꯨ ꯑꯩꯅꯤ ꯐꯖꯔꯁꯨ ꯑꯩꯅꯤ ꯑꯩꯅ ꯁꯥꯕ ꯑꯣꯏꯗꯤ ꯐꯖꯅ ꯁꯥꯒꯗꯕꯅꯦꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯐ꯭ꯔꯤꯖ ꯑꯃ ꯂꯧꯔꯦ ꯐ꯭ꯔꯤꯖꯇꯨꯕꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤꯅꯦ ꯀꯩꯁꯨ ꯇꯧꯗꯦ ꯐꯦꯟ ꯇꯧꯗꯦ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯖꯩ ꯈꯪꯕ ꯅꯨꯡꯗꯥꯡ ꯊꯦꯡꯉꯒ ꯂꯣꯡꯗ꯭ꯔꯥꯏ ꯆꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯆꯠꯇꯅ ꯀꯥꯕꯨ ꯂꯦꯞꯄꯗꯤ ꯇꯜꯂꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯆꯠꯇ꯭ꯔꯤ ꯁꯤ ꯆꯠꯇ꯭ꯔꯤꯕꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯄꯨꯟꯁꯤꯒꯤ ꯆꯠꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯁꯤꯒ ꯚꯤꯗꯤꯑꯣ ꯂꯧꯗ꯭ꯔꯤ ꯍꯥꯏꯕ ꯁꯤ ꯐꯖꯅ ꯁꯤ ꯁꯤꯅꯔꯤꯁꯦ ꯅꯨꯄꯥꯒꯤ ꯎꯔꯗꯤ ꯉꯥꯡꯉꯛꯀꯅꯤ ꯁꯦꯀꯨꯔꯤꯇꯤ ꯀꯔꯤꯒꯤ ꯉꯥꯡꯗꯣꯏꯅꯣ ꯉꯥꯡꯗ꯭ꯔ ꯚꯥꯏ ꯅꯣꯏ ꯃꯇꯤꯛ ꯂꯩꯕ꯭ꯔꯣ ꯉꯥꯡꯕꯒꯤ ꯑꯩ ꯅꯪꯅꯒꯦꯅꯦ ꯊꯣꯛꯂꯛꯁꯟꯕꯅꯦ ꯀꯔꯝꯕ ꯅꯨꯄꯥ ꯅꯨꯄꯤꯗꯣ ꯑꯩ ꯆꯠꯂꯤ ꯃꯐꯝꯗ ꯀꯔꯤꯝ ꯀꯤꯅꯤ ꯍꯟꯗꯛꯀꯤꯗꯣ ꯀꯅꯥ ꯂꯥꯛꯑꯦ ꯁꯤꯁꯨ ꯁꯤꯒꯅꯦ ꯃꯄꯥꯟꯒꯤ ꯃꯤ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯏ ꯈꯪꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤꯒ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯂꯧꯒꯦ ꯁꯤꯁꯦ ꯈꯪꯉꯤꯅꯦ ꯀꯩꯅꯣ 노리 뭐죠 노리 지금 저러지 말라면 달리 받아내 요 달래로 또 알레이도 놈비도 까리 럼비는 세 바람 받아 바람 봐 럼비도 니 말이세 NIT 럼비 파우시 하나 하여가 NIT 대 액션 한기 자라가 바간 다 잡는 파드로 아하 말이 NIT 대 유던도 좀 손대 젖자 로로저 손대 유 젖자 내 샤비신도 하우루시 눈이 손에 젖으니 내 샤비신도 하우루시 유던도 손대 제 무슨 지금 자기는 또 무네 꽝꽝이 오 마이 갓 저 누시네 말이네 메이테이 말이 메이테이 말래 이 뽕에 뽕하잖아 라이컷 딱 볼게 손대기 넣으면 시나리 람비야 상황 가도 손대 젖자 근데 바가 나 뚜레 그러
पक्का चकी चले हाँ चलो खोंगो भाई भाई खोंगो दे मारा हो चले नुपी चलाना हो चले अरे जंग चलो नुपी चलाना हो चले ये प्रेम को भी लग रहा है चकी जाए लंबी तो नहीं लाई माँ थम्बाली तो वाओ बगा लो चला माँ को कोई पूरी नहीं खाके नहीं दी तुझे मजा तो है ना नहीं है सीतना तू सीधगी ओए बा चल आरा सीधगी मैं भी सीधगी फावर से तो फावर नहीं अंदर बा नहीं सोने का तुझे तू है पैसा लगे गेट तो पाओ गेट उधर से ये नहीं है कहीं ना तो मैं जंग नहीं पढ़ाई को सब्सक्राइब ब्लॉग अꯩꯅ ꯊꯥꯈꯤꯕ ꯒꯥꯔꯤꯗꯣ ꯅꯠꯇ꯭ꯔꯣ ꯁꯤ ꯒꯥꯔꯤꯁꯦ ꯎꯕ꯭ꯔꯥ ꯎꯔꯝꯒꯅꯤ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏ ꯎꯗ꯭ꯔꯤꯁꯦ ꯍꯪꯉꯨ ꯑꯩꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯖ ꯎꯕ꯭ꯔꯥ ꯅꯣꯏ ꯁꯣꯏꯗꯅ ꯎꯔꯝ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯃꯃꯤ ꯒꯥꯔꯤꯅꯦ ꯌꯦꯡꯉꯨ ꯂꯝꯕꯤꯁꯦ ꯎꯕ꯭ꯔꯥ ꯎꯄꯥꯝꯕꯤ ꯄꯥꯜꯂꯤꯁꯦ ꯎꯕ꯭ꯔꯥ 우람니 소이다는 우람니네 सब्सक्राइब बटन तो कहीं 뭐 오데버니 오데버니 두디 오라서 오다나 살리네 करी गिनो बनो 칸다래 아두디 जबना है ना इसे ꯑꯩꯈꯣꯏ ꯍꯧꯖꯤꯛ NIT ꯍꯜꯂꯦ ꯀꯣꯏꯔꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯟꯒꯤ ꯃꯥꯔꯀꯦꯠꯇ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯉꯥ ꯂꯩꯔꯒ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯍꯜꯂꯅꯤ ꯑꯗꯩꯗꯤ ꯅꯠꯇ꯭ꯔꯕ ꯌꯨꯝꯒꯤ ꯃꯤꯅ ꯑꯩꯈꯣꯏ ꯁꯤꯔꯅꯤ ꯊꯦꯡ पानी हाजिर जाऊँ है ना मागी सिंगरा है ये सिलकुरी मार्केट चंगे सिंगरा लेबगी बायना तपकपगी अदो मयाम अखोगी सिलकुरी मार्केट की सिंगरा से खुआओ मने फावइनी को सिंगरा हाउस उमा सिंगरा हाउस संदा तो आर से दो अदो मयाम सु जानी ने दिलाकी सब क्या देखना पड़ रहा है अच्छा है मैं अंधा हूँ हम तो खोंगने लगी तो हम तो खोंग भाई लगी तो हम तो खोंगने खोंग भाई अच्छा这सिंगरा से快点好不सिंगरा ने Where are you? हजिक अखोगी कैम मार्केट चलदी करेगी इकोन आते में हाँ लो हम नाम दे पिवा नाम है उसे बाइन कहीं नहीं सिंगल लोय बा No. करेगी नहीं नाम मैंने भीड़ हो गई ओ हाँ ना कहीं बाइन हफ्ता में हफ्ता तारा नहीं सोच नहीं अब भीड़ हो रही है बाहर में मचिन थी नहीं खांगे नंग थोंग और बाहर ब्रा नंगवा हाँ थोंग और बाहर what बाय चेमी मयांग खंगे मखजाय थाजलादी अदमाय दो मोई केनो लेते मोइदीने जुबीदो जुबी दाबतो हेन गई नहीं जाके सके बा अमनी तंग कुसलुना ता आदा अबे खो लीले लीले हो रहा
ꯃꯤ ꯆꯪꯉꯛꯄ ꯆꯪꯉꯣ ꯃꯤ ꯃꯔꯛꯇꯣ ꯈꯣꯡꯉꯥꯏꯗꯣ ꯔꯤꯑꯦꯛꯁꯟ ꯑꯩ ꯅꯪꯅ ꯂꯧꯒꯦ ꯇꯧꯔꯒ सारे आज के लिए बस इतना है ꯃꯣꯏ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯂꯩꯁꯦ ꯉꯥ ꯂꯩꯔꯨꯏꯕꯀꯣ ꯑꯩꯈꯣꯏ ꯆꯦꯝꯆꯥ ꯆꯥꯛ ꯀꯧꯕꯒꯤ ꯃꯥ ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤ ꯃꯥꯅꯦ ꯆꯥꯛꯁꯨ ꯂꯥꯝꯃꯦꯕ ꯑꯩꯅ ꯕꯥꯔꯣꯗ ꯆꯥꯛꯁꯨ ꯄꯤꯖꯕꯤꯌꯣ ꯑꯣ ꯆꯦꯝꯆꯥ ꯅꯤꯅꯦꯔꯣ ꯂꯨꯁꯦ ꯑꯣ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯛꯑꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯆꯦꯝꯆꯥ ꯍꯣꯏ ꯆꯥꯛ ꯀꯧꯕꯒꯤ ꯍꯌꯦꯡ ꯆꯠꯈꯤꯗꯣꯔꯦꯕ ꯃꯣꯏꯁꯦ ꯉꯔꯥꯡ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯆꯥꯛ ꯀꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯆꯦꯝꯆꯥꯒ ꯕꯥꯏꯒ ꯑꯩꯒ ꯑꯩꯈꯣꯏ ꯀꯣꯏꯕ ꯍꯥꯏꯗꯤ ꯉꯥ ꯂꯩꯕ ꯆꯠꯂꯨꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯀꯣꯏꯔꯛꯄꯅꯦ ꯑꯗꯨꯒ ꯆꯦꯝꯆꯥꯅ ꯀꯣꯏꯁꯦ ꯃꯥꯁꯦ ꯀꯣꯏꯅꯤꯡꯉꯦ ꯍꯥꯏꯅꯀꯣ ꯀꯨꯏꯔꯦꯕ ꯀꯣꯏꯗꯕ ꯃꯥꯁꯦ NIT ꯃꯅꯨꯡꯗ ꯀꯣꯏꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯀꯣꯏꯔꯛꯄ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯨꯔꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯉꯁꯤꯁꯦꯀꯣ ꯉꯁꯥꯏ ꯕꯥꯔꯣꯗ ꯅꯟꯗꯣꯆꯥ ꯍꯣꯏꯗ ꯀꯧꯔꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯗ ꯕꯥꯔꯣꯗ ꯅꯟꯗꯣꯆꯥ ꯍꯣꯏꯗ ꯖꯦꯟꯅ ꯀꯧꯔꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯗ ꯉꯥꯅ ꯀꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯈꯥ ꯇꯥꯅ ꯑꯩ ꯊꯣꯡꯉꯒꯦ ꯁꯦ ꯉꯥꯁꯦ ꯇꯣꯠꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯣ ꯑꯗꯨꯒꯩꯗꯤ ꯁꯤꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯩ ꯍꯥꯏ ꯃꯔꯤꯟꯈꯥ ꯉꯧꯅꯕ ꯑꯗꯨꯒꯩꯗꯤ ꯁꯦ ꯃꯔꯤꯟꯈꯥꯁꯦ ꯄꯨ ꯂꯥꯛꯑꯦ ꯃꯔꯤꯟꯈꯥꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄ ꯂꯩꯔ ꯑꯁꯤꯁꯦ ꯃꯔꯤꯟꯈꯥꯁꯦ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯡꯉꯒꯦ ꯁꯤꯗꯅ ꯂꯩꯔꯦ ꯑꯂꯨ ꯀꯔꯤ ꯆꯥꯏꯗ꯭ꯔꯥ ꯑꯁꯤꯒ ꯊꯣꯡꯗꯣꯏꯅꯦꯕ ꯊꯣꯡꯕꯁꯤꯅ ꯁꯤꯒ ꯊꯥꯡꯒꯠꯂꯦ ꯍꯧꯖꯤꯛ ꯈꯔ ꯃꯩꯁꯦ ꯂꯩꯈꯠꯂꯅꯤ ꯀꯔꯤꯒꯤ ꯅꯪ ꯇꯨꯏꯁꯟ ꯇꯝꯃꯦ ꯀꯥꯎꯊꯣꯛꯑꯒ ꯅꯪ ꯇꯨꯏꯁꯟ ꯇꯝꯃꯦ ꯍꯥꯏꯕ ꯃꯥꯡꯒꯣꯟꯗꯩ ꯑꯅꯤꯗꯨꯗꯤ ꯑꯩ ꯁꯛꯁꯦ ꯌꯦꯡꯉꯨꯅꯦ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯑꯩ ꯃꯥꯏꯁꯦ ꯍꯨꯃꯥꯡ ꯊꯣꯛꯀꯟꯗꯦꯕ ꯏꯁꯥꯗꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯍꯨꯃꯥꯡ ꯊꯣꯛꯀꯟꯗꯕꯤ ꯃꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯉꯁꯤꯗꯤ ꯄꯨꯔꯥ ꯂꯣꯏꯔꯦ ꯌꯦꯡꯉꯨꯅꯦ ꯂꯣꯏꯔꯕ ꯉꯁꯤꯗꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯂꯥꯛꯄꯒ ꯃꯤꯅꯤꯠ 10ꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯄꯣꯊꯥꯔꯦ ꯑꯗꯨꯁꯨ ꯄꯣꯊꯥꯕꯁꯨ ꯑꯗꯨꯝ ꯑꯃ ꯑꯅꯥ ꯀꯩꯀꯩ ꯂꯣꯏꯁꯟꯕꯀꯣ ꯍꯌꯦꯡꯁꯨ ꯑꯩꯈꯣꯏ ꯕꯣꯠ ꯑꯩꯈꯣꯏ ꯁꯤꯒ ꯍꯌꯦꯡꯁꯦ ꯗꯦꯠ 26ꯅꯦꯕ ꯑꯩꯈꯣꯏ 26ꯅꯦꯕ ꯑꯗꯣ ꯕꯣꯠ ꯍꯥꯞꯄꯒꯤ ꯉꯟꯅ ꯍꯧꯒꯠꯂ ꯆꯠꯇꯣꯏꯕ ꯉꯟꯅ ꯅꯠꯇ꯭ꯔꯒ ꯁꯟꯗꯥ ꯆꯠꯇꯣꯏꯕ ꯑꯗꯣ ꯉꯟꯅ ꯆꯠꯂꯨꯔꯒꯗꯤ ꯉꯟꯅ ꯐꯪꯉꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ngana chat laga dingan na yang na lakani ko re theng na chat laga na adu na tranga theng na chat ta ba adu na tranga theng na chat ta ba kwa mama thong ko lo de hinjang thong bu loi ri 오랑바지가 다 인장지 우라면 짜닝드레 호좀 저희 거라고 비저라니 누구 뭐 짜네 짜로 또 매야매 비디오 사이드로 쓸게